Venezuela hairiba South American country asigi head of the state oiriba Nicolas Maduro hairiba mioi asi USA gi maikeidigi faduna hauzik New York City damna purakre haibagi oiba chapchaba confirmation lakre miyam mangda mahakpu puthokpaki oiba photo amasung video sing media house kya amagi maikeidigi cover tawnarakli Hauzi USA gi maikeidigi 2026 hairiba chei asina hek haurakbaga Venezuela hairiba country asigi head of the state asibu kidnap tawduna USA da faduna porakriba mahak masa kaktuna tana imung manungi nupi angang fawu yauduna faduna porakriba amasung US na satakhiba attack asina maram oiduna lakaduriba 2026 ki lemhoriba matam asida global gi oina conflict kaya ama lakpa yanabagi achauba thong hangdokpa thawong amagumna thoklare Yanan masidi hausi USA gi maikedi gi Venezuela hairiba country asida attack chatharaba matung masigi makha taba country anisigi oina lakliba anauba development sing asigi matangda miyeng tabinasi USA gi maikedi gi chathakiba attack aduda Nicolas Maduro hairiba Venezuela hairiba country asigi head of the state oiriba lenga ki makok thangba oiriba mi asi fakre haibagi oiba chapchaba evidence lakle lakadoriba matam asida atuba matamda New York da court putoktuna maki matakta trial chathargadori USA gi maikedi gi Nicolas Maduro gi matakta thangaliba charge asi drug ki oiba hiram asida lalon itik tauba amasung arm rebellion gi oiba charge ani asini Hauzi lehoriba Venezuela hairiba country asigi oiba lengaki maikeidigi makogi luchingbo oiriba Nicolas Maduro asi hingli haibagi oiba evidence piraknabagi damakta phongdokibu wafam adu hauzi Venezuela khaktana tana malemiya mangda USA da mahak safe oina leire haiba wafam asidi khangba ngamle adubu Trump administration gi makhada hauzik leiriba United States of America gi oina leiriba lenga asina Venezuela hairiba country asibu regime change tawhannabagi damakta honarakliba khongthang adudi mai pakle haibasidi malem asigi mipung khudingmakna hauzik loinam ubu fangle Haukiba sahi 2025 ki oiba September tha adwaidigi USA gi maikedi makhoi yamlaba lanmising thajinduna Venezuela hairiba country asibu naval blockade ama chathaduna questionduna thamkiba asigi matangda Venezuela hairiba country asida mamangda Trump ki maikedi hanjin phungdoktuna lakhiba regime change ki oiba wafam asi mai pakna chathanabagi damakta khongthang kya ama lokhatpa haure haibu wafam maduda maruoina Nicolas Maduro hairiba luchingba asibu halaba matungda assassinate tawraba matungda anauba lenga ama lakhangadra haibagi oiba wafam sing aduma khanakhibani adubu hauziki oina oirakliba fibam asida USA ki maikedi ki madugumlaba khongthang adu chatharuba taragadi lakaduriba matam asida US ki mathakta achauba pressure kaya ama lakadabagi maramsing leibana maram oiduna madumakti tawdre adubu yamna chawba USA ki oiba mai pakpa amada Venezuela hairiba country asigi head of the state oiriba Nicolas Maduro hairiba mi asibu ahing amatada pung kharagi manungda USA ki maikedi ki attack chathaduna madubu defend tawbang hawanduduna irai laina operation amakaktada achauba lanfam ama fawba songnadana phaduna pukiba haibasi Venezuela ki oina leiriba military ki oibi yamna chawba maithiba amakak oiri masi khakta natana Venezuela gi damakta lepliba Russia Iran China na chingba country asigi oina khwaidi yamna chawba intelligence amasung military gi oiba failure amadi oiri maruoina USA gi maikedi gi chathakriba attack asigi mikup kharagi mamangda China hairiba country asigi special envoy amaga Venezuela ki luchingbo oiriba Nicolas Maduro ga unakhibani maduda China gi maikedi gi Maduro kanba ngamhauda haibasi makugi oibi intelligence ki oibi yamna chawa failure ama leire haibasi khuding magna loina mag unare USA gi maikedi gi Nicolas Maduro fagraba matungda madugi oibi reaction da Russia Iran Cuba na chingba country sing asigi maikedi gi yamna kanna yaningdaba wafam sing phongdokli maruoina Colombia amasung Cuba hairiba South American country sing asigi maikedi gi US gi maikedi gi chatharakliba khongthang asi yamna kanna yaningdaba gi oiba wafam sing phongdoktuna US na chatharakliba military mapangal kalli haidun imperialism gi oiba mong asibu yaroi haibagi oiba kholaw ki ama protest ki ama chathabada nattana lanmising sem saduna makha taba masigumlaba khongthang asi makoidasu thoraktanabagi damakta hauji yamna kanna sem sabagi oiba khongthang sing uba fangli Nicolas Maduro fakibagi oiba thawdo asiga mari leinana USA ki maikedi ki Venezuela hairiba sovereign nation asigi matakta chathakiba attack asibu yaningda phongdoktuna international law violate tawi haiba USA ki maikedi ki tawning bata tawi haibagi oiba wafam asida country ki amagi maikedi ki yaningda phongdokli Russia amasung China gi maikedi ki USA hairiba country asina international gi oina leiriba law asi violate tawduna independent oiba unilateral action lokhatpa asigi matangda yamna kana base tawduna wafam kiyama thamli matang asida USA gi maikedi gi Venezuela attack tawda militarily makhoi yamna chawna mai pakle makoina pamliba thawgi oigera atopa national interest yamna chawba achievement amadi lakle tawbata bu USA hairiba country asigi oiba moral ground adudi yamna chawna mangjarakbana lakadurba matam asida Russia amasung China gi mathakta makoina conflict ama lakpa matamda thoidokpa wafam sing phungdokningai gi oiba moral ground adu tapna di mangsilaklibani
ꯍꯧꯖꯤꯛ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯕ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯃꯛꯇꯗ US ꯁꯤꯇꯤꯖꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯊꯛꯇ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇ꯭ꯔꯝꯞ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯏꯍꯧꯁꯤꯡ ꯍꯧꯖꯤꯛ ꯇꯞꯅ ꯇꯞꯅ ꯍꯧꯕ ꯍꯧꯔꯛꯂꯤ꯫ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ USꯅ ꯆꯠꯊꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ US ꯏꯝꯄerialism ꯑꯁꯤꯕꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯊꯣꯔꯛꯇꯨꯅ USꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯏꯍꯧ ꯀꯌꯥ ꯑꯃ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯂꯥꯛꯂꯤ꯫ ¡Que viva la patria! USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯃꯈꯣꯏꯅ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯑꯃ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯊꯣꯔꯛꯄ ꯎꯖꯕ ꯇꯥꯔꯒꯁꯨ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯃꯛꯇꯗ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯈꯤꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ USꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄ ꯃꯗꯨꯒꯤꯗꯃꯛꯇ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫ Que todavía, bueno, pero por lo menos estamos saliendo. ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯑꯁꯤ ꯍꯟꯗꯛꯇ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯚꯦꯅꯦꯖꯨꯂꯥꯗꯒꯤ ꯅꯣꯕꯦꯜ ꯄꯤꯁ ꯄ꯭ꯔꯥꯏꯖ ꯐꯪꯈꯤꯕ ꯃꯥꯔꯤꯌꯥ ꯀꯣꯔꯤꯅꯣ ꯃꯆꯥꯗꯣ ꯍꯥꯏꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯂꯨꯆꯤꯡꯕꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯁꯤꯅ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯈꯤꯕ, ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯃꯁꯨꯡ ꯚꯦꯅꯦꯖꯨꯂꯥꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯈꯥ ꯇꯥꯕ ꯂꯥꯛꯂꯤꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯔꯤꯑꯦꯛꯁꯟꯁꯤꯡ ꯑꯁꯤꯅꯤ꯫ ꯃꯁꯤ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯔꯤ ꯑꯁꯤꯗ USAꯅ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯥꯔꯖꯁꯤꯡ ꯊꯥꯒꯠꯇꯨꯅ ꯇ꯭ꯔꯥꯌꯦꯜ ꯆꯠꯊꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯚꯦꯅꯦꯖꯨꯂꯥꯗ ꯂꯥꯛꯍꯜꯂꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯚꯦꯅꯦꯖꯨꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯔꯨꯕ ꯐꯤꯕꯝ ꯑꯃꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯨꯁ ꯑꯃꯁꯨꯡ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ USAꯅ ꯆꯠꯊꯔꯛꯈꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨꯒꯤ ꯑꯣꯏꯕ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯃꯈꯣꯏꯅ ꯄꯤꯒꯅꯤ꯫ USAꯅ ꯀꯩꯗꯧꯅꯨꯡꯗ ꯚꯦꯅꯦꯖꯨꯂꯥ ꯏꯟꯚꯦꯗ ꯇꯧꯕ ꯌꯥꯔꯣꯏ, ꯃꯈꯣꯏꯅ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯗꯦꯜꯁꯤ ꯔꯣꯗ꯭ꯔꯤꯒꯨꯁ ꯍꯥꯏꯔꯤꯕ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯑꯦꯄ꯭ꯔꯨꯞ ꯇꯧꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯚꯦꯅꯦꯖꯨꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ USꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯤꯒꯗꯧꯔꯤ, ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯑꯃꯨꯛ ꯂꯧꯈꯠꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯍꯪ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯆꯥꯏꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯇꯦꯡ ꯇꯧꯔꯛꯀꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯤꯒꯅꯤꯐꯤꯀꯦꯟꯠ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯚꯦꯅꯦꯖꯨꯂꯥꯅ USꯀ ꯂꯥꯟꯐꯝ ꯑꯃ ꯁꯣꯛꯅꯕ ꯍꯥꯏꯕꯁꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯑꯣꯏꯕ ꯊꯣꯏꯗꯣꯛꯄ ꯀꯥꯟꯅꯕ ꯑꯃꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯔꯝꯗꯤ USꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯃꯈꯣꯏꯒꯤ ꯍꯦꯗ ꯑꯣꯐ ꯗ ꯁ꯭ꯇꯦꯠ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤꯅ ꯐꯥꯎꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯂꯥꯟ ꯁꯣꯛꯅꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯔꯁꯤꯌꯥ, ꯆꯩꯅꯥ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯇꯧꯁꯤꯟꯗꯨꯅ USAꯒ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯉꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯒꯨꯝꯅ ꯂꯥꯟ ꯊꯦꯡꯅꯕ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯄꯥꯅꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ USAꯒ ꯂꯥꯟꯊꯦꯡꯅꯔꯨꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯃꯥꯡꯖꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯕꯅ ꯂꯥꯟꯊꯦꯡꯅꯗꯕꯅ ꯐꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯊꯦꯡꯅꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯄꯨꯊꯣꯛꯄ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯂꯥꯟꯐꯝꯅꯤ, ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯛꯁꯇꯤ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯅ ꯉꯝꯗ꯭ꯔꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯥꯟꯅ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯝꯕ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯅꯧꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯄꯣꯏꯟꯠ ꯇꯧꯗꯨꯅ ꯂꯩꯉꯥꯛ ꯑꯁꯤ ꯃꯈꯥ ꯆꯠꯊꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯩꯔꯤ, ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯑꯣꯏꯕ ꯗꯤꯁꯤꯖꯟ ꯂꯩꯔꯤ꯫ ꯃꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ USꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯃꯥꯔꯤꯌꯥ ꯀꯣꯔꯅꯤꯗꯣ ꯃꯆꯥꯗꯣ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯥꯔꯇꯤ ꯑꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄ ꯉꯝꯒꯗ꯭ꯔꯥ ꯉꯝꯂꯣꯏꯗ꯭ꯔꯥ, ꯃꯍꯥꯛꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯔꯝꯕ ꯈꯣꯡꯊꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯆꯥꯗꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯂꯩꯉꯥꯛ ꯍꯦꯛ ꯄꯥꯏꯔꯛꯄ ꯇꯥꯔꯒꯗꯤ ꯚꯦꯅꯦꯖꯨꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯣꯏꯜ ꯑꯃꯁꯨꯡ ꯅꯦꯆꯔꯦꯜ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄ꯭ꯔꯗꯛꯁꯟ ꯑꯁꯤꯕꯨ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯐꯣꯡꯗꯣꯛꯇꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯤꯅꯤꯡꯗꯤ ꯑꯗꯣꯝꯅ ꯍꯦꯟꯅ ꯂꯣꯏꯅꯃꯛ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯀꯗꯧꯔꯤ, ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁ꯭ꯇꯔꯦꯡ ꯑꯁꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯀꯗꯧꯔꯤ꯫
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯦꯁꯇꯔꯟ ꯕ꯭ꯂꯣꯛꯇ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯤꯑꯦꯛꯁꯟꯁꯤꯡꯗ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯨꯑꯦꯁꯅ ꯚꯦꯅꯦꯖꯨꯂꯥꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯔꯣꯜ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯐꯝꯁꯤꯡꯗꯤ ꯀꯟꯗꯦꯝ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯗꯨꯗꯤ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯇ꯭ꯔꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯕꯁꯨ ꯌꯥꯗꯕꯅꯤ ꯃꯔꯝꯗꯤ ꯌꯨꯀꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤꯃꯛꯁꯨ ꯑꯣꯚꯔꯁꯤꯁ ꯇꯦꯔꯤꯇꯣꯔꯤ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯇꯦꯔꯤꯇꯣꯔꯤꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯃꯈꯣꯏ ꯌꯥꯎꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯤꯕꯗꯤ ꯍꯧꯖꯤꯛ ꯆꯍꯤ 4 ꯐꯥꯖꯤꯜꯂꯛꯂꯕ ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯤꯁ ꯗꯤꯜ ꯑꯃ ꯁꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩ ꯑꯁꯤꯗ ꯌꯨꯑꯦꯁꯑꯦꯅ ꯚꯦꯅꯦꯖꯨꯂꯥ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯗꯨꯔꯣ ꯐꯥꯔꯤꯕ ꯑꯁꯤꯒꯨꯝꯅ ꯖꯦꯂꯦꯟꯁꯀꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗ ꯃꯊꯪꯗꯤ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯄꯨꯇꯤꯟ ꯑꯁꯤ ꯐꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯁꯤꯌꯥꯗꯗꯤ ꯃꯗꯨꯒꯨꯝꯂꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯂꯧꯈꯠꯄ ꯉꯝꯂꯣꯏ ꯃꯤꯂꯤꯇꯔꯤꯂꯤ ꯃꯄꯥꯡꯒꯜ ꯁꯣꯟꯖꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄꯥꯋꯔ ꯑꯣꯏꯗꯕ ꯚꯦꯅꯦꯖꯨꯂꯥꯗ ꯉꯝꯖꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯂꯣꯏꯅꯃꯛ ꯈꯪꯂꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯟꯅꯕ ꯌꯥꯕ ꯅꯩꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯚꯦꯅꯦꯖꯨꯂꯥꯗ ꯄꯥꯏꯁꯤꯟꯗꯨꯅ ꯚꯦꯅꯦꯖꯨꯂꯥꯒꯤ ꯂꯩꯉꯥꯛꯀꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯃꯗꯨꯔꯣ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯁꯣꯛꯅꯔꯤꯕ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯔꯁꯤꯌꯟ ꯃꯤꯂꯤꯇꯔꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯇꯤꯟꯒꯤ ꯑꯣꯔꯗꯔ ꯃꯇꯨꯡ ꯏꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯖꯦꯂꯦꯟꯁꯀꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯀ꯭ꯋꯥꯇꯔ ꯑꯗꯨ ꯇꯝꯅ ꯑꯦꯇꯦꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯐꯥꯗꯨꯅ ꯄꯨꯈꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤ ꯏꯌꯨꯕꯨ ꯑꯣꯏꯒꯦꯔꯥ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯂꯤꯕ ꯔꯤꯑꯦꯛꯁꯟ ꯑꯁꯤ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯌꯨꯑꯦꯁꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯅꯦꯖꯨꯂꯥꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯗꯨꯔꯣ ꯐꯥꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯨꯑꯦꯁꯀꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯑꯣꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯃꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯏꯁꯨ ꯀꯌꯥ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯅꯤꯡ ꯍꯨꯟꯅꯟꯒꯗꯧꯔꯤ